ꯂꯥꯛꯄꯅꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯁꯨꯔꯨꯗꯣ ꯇꯥꯝꯅꯥꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯁꯝ ꯐꯣꯏꯈꯤꯕꯗꯣ ꯃꯥꯗꯤ ꯊꯥꯒꯩꯁꯤꯡꯅ ꯁꯥꯎꯈ꯭ꯔꯕꯅꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯈꯪꯂꯒ ꯇ꯭ꯔꯤꯠꯃꯦꯟꯒꯤꯗꯃꯛ ꯂꯩꯔꯤꯕ ꯑꯅꯥꯕꯗꯨꯗ ꯂꯃꯟ ꯈꯣꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯂꯤꯕ ꯃꯍꯥꯛꯄꯨ ꯑꯁꯦꯡꯕ ꯅꯔꯁ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯂꯃꯟ ꯈꯨꯝꯗ ꯌꯥꯗꯦ ꯈꯟꯕ ꯑꯣꯏꯔꯨꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗꯗꯤ ꯃꯁꯥꯒꯤ ꯋꯥꯈꯜꯗ ꯇꯣꯡꯂꯤꯕ ꯃꯍꯥꯛ ꯃꯁꯥꯒꯤ ꯂꯥꯏ ꯐꯠꯇꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕ ꯐꯠꯇꯕ ꯋꯥꯈꯜꯗꯨꯅ ꯏꯟꯁꯤꯜꯂꯛꯄꯅꯤ ꯇꯥꯍꯥ ꯈꯨꯗꯛꯇ ꯂꯧꯕ ꯐꯤꯔꯦꯞꯅ ꯅꯥꯇꯩ ꯆꯥꯗꯕꯒꯨꯝꯅ ꯇꯥꯍꯥ ꯈꯟꯕ ꯋꯥꯈꯜꯗꯨꯁꯨ ꯐꯠꯇꯕ ꯂꯥꯏꯒꯨꯝꯅ ꯑꯐꯕ ꯈꯪꯂꯝꯗꯦ ꯐꯠꯇꯕ ꯇꯧꯅꯤꯡꯂꯛꯄꯅꯤ ꯃꯃꯤꯡ ꯑꯃꯠꯇ ꯊꯥꯗꯕ ꯍꯤꯗꯥꯛꯇꯣ ꯑꯃꯨꯛꯁꯨ ꯁꯤꯔꯤꯟꯁꯇꯨꯗ ꯆꯤꯡꯈꯠꯈ꯭ꯔꯒ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯇꯥꯝꯅꯥꯒꯤ ꯄꯥꯝꯕꯣꯝꯗ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯗꯣꯁ ꯑꯃꯈꯛ ꯀꯥꯞꯄ ꯐꯥꯎ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯉꯩ ꯑꯅꯤꯔꯛ ꯀꯥꯞꯁꯤꯟꯈꯤꯕꯗꯨꯗꯗꯤ ꯍꯤꯗꯥꯛꯇꯨꯅ ꯃꯥꯒꯤ ꯁꯤꯡꯂꯤꯗ ꯆꯦꯟꯈꯤꯕꯒ ꯋꯥꯈꯜ ꯈꯔ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ ꯐꯩꯖꯨꯞꯇꯣ ꯈꯔ ꯆꯤꯡꯈꯠꯂꯝꯒꯦ ꯈꯟꯅ ꯈꯨꯗꯥꯡ ꯃꯄꯥꯗꯨꯗ ꯄꯥꯏꯁꯤꯜꯂꯨꯕꯗ ꯃꯤꯍꯨꯜꯗꯨ ꯌꯥꯝꯅ ꯅꯦꯝꯅ ꯆꯣꯡꯂꯝꯃꯤ इखंग खंगना थादोक्लगा मनिंग सत्हलई चथोरक्लगा लेप्ख्रे मचिल मालदा मखुत अनीना थमलगा सोर होनगतली मखोल थोक्खिबसु मीना ताखिनि कीबना ममित अनीदो चप मानना लाउना युंखत्ख्रे मिकुप खरदि तौफम खंगदबगी लेपि कुइना लैसिनबदा मंगोंदा खुदोंग थिरक्पा याय हाइबगी अकीबसिना मफम अदुदगी थुना थोलक्नबो होनरई हिदाक सिरिंज पुलपतो मखुत अनी चंगलगा पाइखत्तुना रूमदुदगी चेंथोरक्लमी नाग येत्ता कना चटके कना ओंगे हाइना येंगलगा मफमदुदगी खोंथांग थुना थुगतलगा चटख्रे मागी रूम मनुंगदा थुना चंगलई ड्रेस हापा लोकरदुगी सोदो सतहांगलगा हिदाकसिंगदु किट नमसलमलगा टॉयलेटता चंगलई वसंदुदगी इसिंग यारगा ममाइदुदा ससत हमजिलगा येहेल्ली अयिंगबे इसिंगदुना अदुगा मसागी सक्तमदु येंगली का मनुंगदा लेहौबा थमाना सुरुना खरा फिंगना चंगसिनखिबदुदा मासु खरा थुना कैदौरबनो खनबगी थोंदो कोकोक थिलगा सुरु कैदौरगे नंगबो इचम चमना कया कंदना कौरकपदो खंगबगी सोर मकोल थोंना चिंखतकी अदै अमुक खोंथारगा खोंजल सेमगा इचे थबा एकेसु तौदिए ओ फरे फरे आइदि नंगना फिंगना चेंसिनखिबदुदने कैदौरबनो नसागा ngamdabrasini kana kari amuk tौबिरबनो खलुरेदना इचे खोंग हामनिंग मनखिदना मीगा अमता उरमद्रे आई पुक्से खरा नुंगाइतबा ngasa yumdagi morok khara chasilakpagi thaba su noglei ontho ida khalli angang oibagi haunabi mathong chade makhanduna nokpani phare phare phammo gyan ta na phammo ko iche su hi purange hoi che thaba se leisabi oibagi iche ko bani ahal di faniam oirabani mayum pandre panbagi matam su henkre मासु फमुंग मचादा काखतलगा हिमनब तौरिंगे मपान मयाम लांगनरपदे फोहगोलकलगा थोंग हांगना थोरई अनकप स्टाफ अमदा कैदोबो यावरगे नर्स अमना मनाक्तो चेंसिलगा इचे थबा रूम नंबर 112 की पेशेंट दो मिहु लेपख्रे हाइना हौरे डॉक्टर न कन्न होदा हौरी अतै डॉक्टर सुपाव हाइनब तौना हौरी इचे थबा पाउम त पिबियो आई असोमदा कौरे हाइरमलगा मासु ता चेनकी थबा सु चंगसिलकलगा डॉक्टर दा फोन तौकी अनाबा सिबु लायेंगिबा डॉक्टर दुदा इन्फॉर्मेशन पिरमी अदै मासु थुना अनाबा लेरिबा अदोमदा चेंसिलकलमी डॉक्टर दुना कन्ना पेशेंट दुगी थबाक्तुदा मकुट खुसा सिंगदुना अमगी मथक्ता अमना कारण चसिनरगा कन्ना नमलगा हार्टबीट तो चोंगकनबा सोर होलकनबा होनरमी सीपीआर ना कानद्रबदी पेशेंट से कुदक्ता सीबगी चांस सु यामना वांगलमी पेशेंट कनमना मथौनी खन डॉक्टर दुसु हनबा लेते अनाबा सिदबु हिंगलदी हाइना ममाई हुमांग कांगबदा नत्तना सोरफो वाबगी मतत होलई फाइनली हार्ट रेट मॉनिटर दो चांग अमदा नॉर्मल दा चेलकपदगी मयाम सिंगदो सोर होंदोकने ngसाइदगी होनरीबा डॉक्टर सी एरोन नि माना नाइट लेहौबनी साइकियाट्रिक डॉक्टर मक नत्रबसु नाइट शिफ्ट मासु यावरी बेड मथक्तगी फन चोंथरकलगा मख्वांग कोलब मखुना मनामदा मखुत अनीना सौरगा वारुबगी सोर होंदोई मखा ताबा नर्सिंग दा येंगहलमलगा मान हेक थोरकपगा साइकियाट्रिक की डॉक्टर अनीसु यौरकलमी डॉक्टर अमदुना कमाइन तौरे डॉक्टर एरोनना सिचुएशन दी खुदोंग थिनगाय ओइद्रे डॉक्टर सिंगदो सोर होंदोकनी थैंक गॉड एरोन सु रुमाल ना ममाइदो तैथोई हार्ट बीट लेपुरबनी अदुदा आइदी थकतख्रबनी थाजरोद्रबनी फिरेपना रूम द वारी सारुसी गा पुथागिरा एरोनना कोना पुथारगे कॉन्फ्रेंस रूम दा ओइने पुलप मयामदो चंगसिलई मकोक मरु ओइबा मखोय खकनी वारी सानबदो एमडी ओइने लेबा डॉक्टर अनौबा सिंगदी कौरमदे
ꯑꯦꯔꯣꯟꯁꯨ ꯌꯥꯎꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯔꯦꯁꯀ꯭ꯌꯨ ꯗꯣꯛꯇꯔ ꯑꯣꯏꯅ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯊꯦꯡꯅꯕꯅ ꯌꯥꯎꯕꯅꯤ ꯑꯦꯔꯣꯟꯅ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯥꯔꯗꯤꯌꯥꯛ ꯑꯦꯔꯦꯁꯅꯤ ꯁꯣꯔꯒ ꯍꯥꯔꯠꯕꯤꯠꯀ ꯂꯦꯞꯈꯤꯕꯅꯤ ꯑꯇꯣꯞꯄ ꯗꯣꯛꯇꯔꯗꯨꯅ ꯁ꯭ꯀꯤꯠꯁꯦꯐ꯭ꯔꯦꯅꯤꯌꯥꯒꯤ ꯄꯦꯁꯦꯟꯁꯤ ACA ꯍꯥꯏꯕꯗꯤ ꯁꯗꯟ ꯀꯥꯔꯗꯤꯌꯥꯛ ꯑꯦꯔꯦꯁꯁꯤ ꯊꯣꯛꯄ ꯌꯥꯏ ꯕꯠ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯗꯨꯕꯨ ꯐꯤꯖꯤꯀꯦꯜ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯍꯟꯕꯤꯔꯕ ꯐꯖꯅ ꯗꯥꯏꯠꯇ ꯌꯦꯡꯁꯤꯟꯕꯤꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯐꯤꯔꯦꯞꯄꯅ ꯑꯗꯨꯗ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯦꯗꯤꯀꯦꯁꯟꯗ ꯈꯤꯇꯪ ꯑꯦꯛꯁꯟ ꯀꯜꯂꯤ ꯑꯗꯨꯒ ꯏꯝꯄ꯭ꯔꯨꯚꯃꯦꯟꯠꯁꯨ ꯂꯥꯛꯏ ꯍꯥꯏꯕꯗꯒꯤ ꯑꯦꯟꯇꯤꯁꯥꯏꯀꯣꯇꯤꯛꯁꯀꯤ ꯍꯤꯗꯥꯛꯁꯦ ꯄꯤꯖꯕ ꯂꯦꯞꯄꯦ ꯍꯥꯏꯔꯤ ꯑꯦꯔꯣꯟꯅ ꯍꯤꯗꯥꯛꯁꯦ ꯂꯦꯞꯄꯒꯤ ꯑꯣꯏꯔꯖꯥꯠꯂꯥ ꯐꯤꯔꯦꯞꯄꯅ ꯃꯥꯒꯤ ꯃꯦꯟ ꯀꯣꯖꯦꯁꯁꯦ ꯑꯩꯅ ꯈꯟꯕꯗ ꯍꯤꯗꯥꯛꯀꯤ ꯁꯥꯏꯠ ꯏꯐꯦꯛ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯐꯅꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯍꯤꯗꯥꯛꯁꯤꯡꯁꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯁꯥꯏꯠ ꯏꯐꯦꯛ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯟꯅꯩ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯁꯨꯝꯅ ꯐꯠꯇꯕ ꯀꯅꯥ ꯑꯃꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯅꯥꯔꯤꯕ ꯑꯅꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯅꯔꯝꯃꯤ ꯀꯅꯥꯝꯇꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯔꯤꯕ ꯑꯔꯣꯟꯕꯗꯣ ꯈꯪꯖꯤꯜꯂꯝꯗꯦ ꯌꯥꯝꯅ ꯍꯩꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯛꯈꯤꯕꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯟꯐꯔꯦꯟꯁ ꯔꯨꯝꯗꯒꯤ ꯑꯍꯨꯝꯗꯨꯁꯨ ꯊꯣꯔꯛꯂꯦ ꯑꯅꯥꯕ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯦ ꯈꯪꯂꯕꯁꯨ ꯐꯤꯔꯦꯞꯄꯗꯤ ꯑꯅꯥꯕꯒꯤ ꯊꯋꯥꯏꯅ ꯃꯥꯕꯨ ꯇꯠꯇꯅ ꯆꯪꯂꯝꯈꯣ ꯍꯥꯏꯅ ꯀꯧꯔꯛꯄꯒꯨꯝ ꯃꯅꯥꯛꯇ ꯆꯪꯉꯝꯗꯅ ꯍꯟꯕ ꯉꯝꯂꯝꯗꯦ ꯃꯈꯣꯡꯗ ꯏꯄꯟ ꯄꯟꯁꯤꯟꯕꯒꯨꯝ ꯀꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯑꯅꯥꯕꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯪꯉꯛꯂꯝꯃꯤ ꯍꯥꯔꯠ ꯔꯦꯠ ꯃꯣꯅꯤꯇꯔꯗꯨꯗ ꯑꯃꯨꯛ ꯍꯜꯂꯒ ꯌꯦꯡꯉꯤ ꯕꯦꯠꯇꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯑꯅꯥꯕꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯖꯩ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯅꯥꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯎꯔꯛꯏ ꯅꯤꯡꯁꯤꯡꯉꯤ ꯑꯅꯥꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯈꯣꯡ ꯀꯥꯟꯊꯣꯛꯂꯒ ꯆꯠꯄ ꯉꯝꯗꯕꯒꯨꯝ ꯃꯥꯅ ꯁꯠ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯄꯁꯨ ꯉꯝꯈꯤꯗꯦ ꯃꯅꯥꯛꯁꯤꯗ ꯂꯩꯔꯒ ꯃꯥꯅ ꯋꯥꯈꯜ ꯂꯥꯛꯂꯒ ꯁꯦꯂꯨꯡꯕ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯤꯀꯨꯞꯇꯨꯁꯨ ꯉꯥꯏꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯥꯕꯨ ꯎꯔꯒ ꯍꯔꯥꯎꯖꯒꯗꯕꯗꯨꯁꯨ ꯐꯤꯔꯦꯞꯄꯅ ꯌꯦꯡꯅꯤꯡꯈꯤ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯁꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯑꯗꯨꯕꯨ ꯄꯦꯁꯦꯟ ꯃꯌꯥꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯇꯥꯝꯅꯥꯒ ꯂꯣꯏꯅꯕꯁꯦ ꯈꯔꯗꯤ ꯈꯦꯠꯅꯩ ꯑꯉꯛꯄ ꯆꯤꯡꯅꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯕꯅꯤ ꯑꯗꯨꯅ ꯃꯥꯅꯁꯨ ꯀꯨꯞꯅ ꯌꯦꯡꯅꯤꯡꯕ ꯈꯪꯅꯤꯡꯕ ꯐꯥꯎꯈꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯦꯛꯄ ꯌꯥꯔꯕꯗꯣ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯍꯜꯂꯒ ꯄꯣꯊꯥꯅꯤꯡꯕꯒꯤ ꯇꯞꯅ ꯃꯃꯥꯏ ꯂꯩꯔꯛꯏ ꯊꯣꯡꯖꯨ ꯌꯧꯔꯛꯄꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯒ ꯑꯃꯨꯛꯁꯨ ꯌꯦꯡꯁꯤꯜꯂꯛꯄꯗ ꯕꯦꯠꯇꯨꯒꯤ ꯃꯈꯥꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯆꯦ ꯑꯃ ꯇꯥꯔꯝꯕꯗꯣ ꯃꯍꯥꯛꯅ ꯎꯏ ꯍꯤꯗꯥꯛꯀꯨꯝꯕꯒꯤ ꯀꯣꯕꯔꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯅ ꯃꯥꯁꯨ ꯇꯥꯝꯅꯥꯗ ꯊꯥꯈꯤꯕꯒꯤꯔ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯌꯦꯡꯅꯕ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ ꯅꯣꯟꯊꯔꯒ ꯈꯨꯟꯒꯠꯂꯤ ꯄꯥꯕ ꯈꯪꯕ ꯃꯌꯦꯛ ꯑꯣꯏꯗꯦ ꯏꯪꯂꯤꯁ ꯃꯌꯦꯛ ꯅꯠꯇꯦ ꯆꯥꯏꯅꯤꯁꯀꯤ ꯃꯌꯦꯛꯅ ꯉꯥꯛꯇ ꯊꯥꯕ ꯍꯤꯗꯥꯛꯅꯤ ꯐꯣꯟ ꯄꯨꯊꯣꯛꯂꯒ ꯆꯤꯡꯅꯅ ꯐꯣꯇꯣ ꯀꯥꯞꯈꯤ ꯀꯣꯕꯔꯗꯣ ꯆꯦꯗꯨꯕꯨꯗꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯊꯥꯗꯔꯒ ꯊꯝꯂꯝꯂꯦ ꯔꯨꯝꯗꯨ ꯃꯥꯏꯀ꯭ꯔꯣ ꯀꯦꯃꯦꯔꯥꯁꯨ ꯊꯦꯠꯄꯅꯤ ꯑꯗꯨꯅ ꯆꯦꯁꯤ ꯀꯅꯥꯅ ꯈꯨꯟꯒꯠꯈꯤꯒꯦ ꯍꯥꯏꯕ ꯈꯪꯅꯤꯡꯕꯒꯤ ꯃꯥꯅ ꯑꯗꯨꯝ ꯍꯨꯟꯗꯣꯛꯂꯒ ꯊꯝꯂꯝꯃꯤ ꯑꯗꯩ ꯑꯃꯨꯛ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯁꯨ ꯌꯦꯡꯅꯤꯡꯂꯛꯏ ꯇꯥꯔꯝꯂꯤꯕ ꯍꯤꯗꯥꯛꯀꯤ ꯀꯣꯕꯔꯗꯨꯁꯨ ꯏꯆꯤꯡꯗ ꯆꯤꯡꯅꯍꯜꯂꯝꯃꯤ ꯃꯁꯥꯗꯣ ꯊꯨꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯕꯦꯛ ꯑꯣꯐꯤꯁ ꯂꯣꯝꯗ ꯂꯥꯛꯏ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯊꯦꯠꯂꯤꯕ ꯀꯦꯃꯦꯔꯥꯁꯤꯡꯗꯣ ꯑꯃꯃꯝꯇ ꯌꯦꯡꯕꯗ ꯁ꯭ꯇꯣꯔ ꯔꯨꯝꯒ ꯔꯨꯝ ꯅꯝꯕꯔ 112ꯒꯤ ꯀꯦꯃꯦꯔꯥꯁꯨ ꯑꯣꯞ ꯂꯩꯔꯝꯃꯤ ꯑꯗꯨꯗꯅ ꯍꯦꯟꯈ꯭ꯔꯦ ꯃꯥꯒꯤ ꯆꯤꯡꯅꯕꯁꯦ ꯊꯨꯅ ꯊꯣꯔꯛꯂꯒ 112ꯗ ꯆꯪꯉꯛꯄꯗ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ ꯍꯤꯗꯥꯛꯀꯤ ꯀꯣꯕꯔꯗꯨ ꯇꯥꯔꯝꯗ꯭ꯔꯦ ꯂꯥꯛꯆꯩꯗ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯑꯃꯣꯠꯄ ꯁꯦꯡꯗꯣꯛꯄꯗ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯥꯏꯃꯤꯡꯁꯤꯗ ꯀꯅꯥꯅꯁꯨ ꯑꯃꯣꯠꯄ ꯁꯦꯡꯗꯣꯛꯀꯅꯤ ꯅꯔꯁ ꯑꯃꯅ ꯈꯨꯜꯂꯕꯁꯨ ꯀꯣꯕꯔꯗꯨ ꯏꯌꯥꯡ ꯌꯥꯡꯅ ꯍꯨꯟꯗꯣꯛꯀꯦ ꯍꯥꯏꯔꯣꯏ ꯑꯗꯨꯅ ꯃꯤꯁꯛꯇꯨꯅ ꯁꯣꯏꯗꯅ ꯈꯨꯟꯒꯠꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯃꯆꯥꯅ ꯏꯃꯔꯖꯦꯟꯁꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯔꯤꯡ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯣ ꯄꯥꯕꯨꯡ ꯑꯩ ꯂꯝꯕꯤꯗ ꯂꯥꯛꯏ ꯊꯧꯗꯣꯔꯛꯇ ꯉꯥꯏꯔꯤ ꯊꯦꯡꯉꯦ ꯐꯖꯅ ꯏꯔꯦꯟꯖꯅ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯀꯦꯁꯨ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯊꯦꯡꯉꯦꯅꯦ ꯃꯤꯅꯒ ꯐꯠꯇ꯭ꯔꯦ ꯑꯃꯝ ꯑꯊꯦꯡꯁꯦ ꯄꯥꯕꯨꯡꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯐꯔꯛ ꯇꯥꯕ ꯌꯥꯎꯔꯕꯁꯨ ꯑꯗꯨꯝ ꯂꯦꯛꯊꯣꯛꯂꯒ ꯍꯜꯂꯛꯄ ꯌꯥꯕꯁꯤꯗ ꯅꯪꯁꯤꯗꯤ ꯌꯧꯔꯛꯑꯅꯤ ꯑꯩꯁꯤꯕꯨ ꯌꯦꯛꯅꯕ ꯌꯥꯝ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁꯀ ꯑꯐꯥꯎꯕ ꯇꯧꯕ ꯃꯤꯒꯤ ꯇꯥꯏꯞꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯈꯜꯂꯤꯁꯦ ꯑꯔꯤꯛꯄꯒꯤ ꯃꯆꯥꯅꯤꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯅꯥꯒꯤ ꯂꯤꯛ ꯃꯔꯤ ꯃꯆꯥ ꯑꯃ ꯁꯤꯕꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯂꯨꯠ ꯇꯧꯕ ꯌꯥꯕꯗꯤ ꯀꯥꯔꯁꯤꯒ ꯑꯩꯒ ꯃꯉꯥꯏꯔꯦ ꯀꯤꯗꯅꯤ ꯍꯥꯔꯠ ꯌꯣꯟꯊꯣꯛꯅꯕ ꯉꯥꯡꯉꯤꯗ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯉꯤꯕꯨ ꯈꯖꯤꯛ ꯈꯔꯥꯛꯇꯒ ꯅꯠꯇꯦ ꯌꯥꯝ ꯉꯥꯡꯈ꯭ꯔꯦ
ꯃꯄꯥꯒꯤ ꯃꯆꯥ ꯁꯤꯐꯥꯏꯒꯤ ꯁꯒꯣꯜꯅꯤ ꯍꯨꯏꯅ ꯍꯨꯏ ꯄꯣꯛꯏ ꯌꯦꯟꯅ ꯌꯦꯟ ꯑꯔꯤꯛꯄꯅ ꯑꯔꯤꯛꯄ ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯇꯨꯝꯗ꯭ꯔꯤꯅꯦ ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯑꯩꯗꯤ ꯂꯤꯛꯄꯅꯤꯅ ꯅꯪꯒ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯊꯝꯅꯈ꯭ꯔꯦ ꯃꯄꯥꯗꯨꯁꯨ ꯃꯆꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤꯅ ꯁꯨꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯂꯤꯛꯆꯕꯒꯤ ꯋꯥꯅꯤ ꯃꯆꯥꯁꯦ ꯃꯇꯣꯝꯇꯒ ꯑꯣꯏꯔꯦ ꯑꯗꯨꯅ ꯄꯥꯈꯠꯆꯕꯅꯤ ꯀꯅꯥꯒ ꯄꯨꯟꯕ ꯀꯅꯥꯒ ꯆꯠꯄ ꯀꯔꯤ ꯆꯥꯔꯤꯕ ꯂꯣꯟꯅ ꯊꯤꯒꯠꯄꯅꯤ ꯊꯤꯕ ꯍꯨꯝꯕꯗꯤ ꯀꯟꯈ꯭ꯔꯕ ꯁꯤꯟꯐꯝꯁꯤꯒ ꯆꯥꯟꯅꯗ꯭ꯔꯦ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯒ ꯂꯩꯔꯝꯃꯒ ꯍꯦꯟꯅ ꯆꯥꯟꯅꯗꯧꯕ ꯃꯄꯥꯅꯤ ꯌꯧꯔꯛꯂꯦ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯥꯅ ꯒꯦꯠ ꯍꯥꯡꯉꯤ ꯒꯥꯔꯤ ꯊꯧꯖꯤꯟꯈ꯭ꯔꯒ ꯑꯃꯨꯛ ꯃꯥꯅ ꯒꯦꯠ ꯂꯣꯟꯁꯤꯜꯂꯤ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯍꯌꯦꯡꯈꯩꯗꯤꯅꯦ ꯊꯦꯡꯗꯣ ꯑꯣꯏꯔꯗꯤ ꯑꯁꯣꯝꯗ ꯑꯗꯨꯝ ꯂꯩꯊꯣꯛꯎꯀꯣ ꯀꯩꯒꯤꯅꯣ ꯁꯤꯗ ꯄꯥꯕꯨꯡ ꯅꯇꯣꯝ ꯂꯩꯕ ꯇꯟꯗ꯭ꯔꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯦ ꯏꯃꯥꯇꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅꯕ꯭ꯔꯕ ꯑꯩ ꯍꯜꯂꯛꯀꯅꯣ ꯍꯥꯏꯁꯦ ꯍꯥꯏ ꯃꯇꯝ ꯐꯠꯇꯦ ꯃꯤ ꯐꯠꯇꯦꯅꯦ ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯤ ꯂꯥꯏꯅꯁꯨ ꯃꯤꯅꯁꯨ ꯌꯦꯡꯁꯤꯟꯕꯅꯤ ꯍꯌꯦꯡꯗꯩꯗꯤ ꯐꯠꯇꯕ ꯇꯝꯃꯒꯦ ꯑꯗꯨꯗꯤ ꯃꯄꯥꯗꯣ ꯃꯈꯣꯡ ꯂꯦꯞꯄꯒ ꯃꯁꯤꯗꯤ ꯏꯃꯥꯅ ꯉꯟꯇꯥꯅ ꯃꯊꯛꯇ ꯀꯥꯈ꯭ꯔꯤꯕꯁꯤꯅ ꯑꯐꯕꯤ ꯑꯣꯏꯕꯒꯤ ꯇꯥꯔꯦ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯉꯤꯁꯤꯅ ꯐꯠꯇꯕ ꯑꯣꯏꯕꯒꯤ ꯃꯅꯤꯡꯒꯤ ꯏꯄꯟ ꯆꯥꯎꯕꯅ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯉꯤꯁꯤꯗꯤ ꯀꯔꯤꯒꯤ ꯃꯥꯗꯤ ꯃꯤ ꯌꯥꯝ ꯐꯕꯅꯤ ꯑꯁꯤꯅ ꯅꯨꯄꯤꯗ ꯆꯣꯞꯄꯩ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯛꯈ꯭ꯔꯕ ꯖꯥꯠꯅꯤꯅꯦ ꯍꯧꯖꯤꯛꯇ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯤꯕꯅꯤ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯒꯦ ꯍꯥꯏꯔꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯁꯤꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣই ꯄꯥꯕꯨꯡꯒꯤꯁꯤꯗꯤ ꯁꯤꯗꯤ ꯉꯥꯎꯔꯦꯅ ꯐꯤꯔꯦꯞꯄꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯖꯣꯏꯁꯨ ꯇꯞꯅ ꯃꯇꯨꯡ ꯃꯥꯏꯗ ꯏꯟꯅꯔꯒ ꯀꯥꯈꯠꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯔꯨꯝꯗ ꯆꯪꯈꯤꯕꯒ ꯐꯖꯅ ꯇꯨꯝꯃꯨ ꯐꯠꯇꯕ ꯍꯧꯔꯒꯦꯅ ꯅꯤꯁꯥꯒꯗꯣ ꯑꯣꯟꯂꯥꯏꯟꯗꯩ ꯑꯣꯔꯗꯔꯒ ꯇꯧꯔꯝꯃꯗꯤ ꯑꯃꯦꯔꯤꯀꯥꯗ ꯄꯨꯔꯒꯅꯦ ꯑꯣꯔꯒꯥꯟ ꯂꯣꯏ ꯌꯣꯟꯊꯣꯛꯑꯒ ꯕꯣꯠ ꯂꯦꯞꯀꯦ ꯐꯤꯔꯦꯞꯄꯁꯨ ꯃꯅꯨꯡꯗꯨꯗ ꯂꯩꯔꯒ ꯊꯣꯡ ꯊꯤꯡꯅꯕ ꯑꯣꯟꯊꯣꯔꯛꯏ ꯇꯨꯝꯃꯨꯔꯣ ꯊꯣꯡ ꯊꯤꯡꯉꯒꯦ ꯈꯗꯥꯡ ꯍꯥꯏꯔꯒ ꯊꯤꯡꯈ꯭ꯔꯦ ꯖꯣꯏꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯃꯄꯥ ꯃꯆꯥꯗꯨꯗꯤ ꯐꯃꯨꯡ ꯆꯪꯅꯈꯤꯗ ꯉꯥꯏꯔꯝꯃꯤ ꯐꯤꯔꯦꯞꯄꯗꯤ ꯇꯨꯝꯕꯁꯨ ꯌꯥꯔꯝꯗꯦ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅೋ ꯍꯥꯏꯅ ꯃꯀꯣꯛꯇ ꯆꯨꯡꯁꯤꯜꯂꯒ ꯂꯩꯈꯤꯕꯅ ꯃꯥꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯗꯣꯛꯇꯔꯁꯤꯡꯅ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕꯁꯦ ꯃꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤꯡꯅ ꯐꯈꯤꯕꯁꯤꯅꯤ ꯃꯈꯣꯏꯒꯤꯁꯨ ꯃꯥꯏ ꯑꯣꯏꯖꯍꯧꯕ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤꯁꯨ ꯃꯤꯡꯆꯠ ꯑꯣꯏꯍꯧꯕ ꯑꯗꯨꯕꯨ ꯃꯥꯅ ꯄꯨꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯑꯃꯣꯠꯄ ꯑꯔꯣꯟꯕ ꯑꯃ ꯂꯩꯔꯤ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯤꯇꯪꯗꯤ ꯍꯩꯅꯗꯕꯁꯨ ꯐꯥꯎꯏ ꯑꯌꯨꯛꯅꯤ ꯉꯔꯥꯡ ꯊꯦꯡꯅ ꯇꯨꯝꯃꯨꯕꯒꯤ ꯑꯦꯔꯣꯟꯗꯤ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤ ꯍꯀꯝ ꯋꯥ ꯆꯜꯂꯤ ꯃꯁꯝꯗꯨꯁꯨ ꯀꯛꯇꯕꯩ ꯈꯤꯇꯪ ꯁꯥꯡꯕꯒꯤ ꯈꯔ ꯐꯟꯗꯣꯛꯏ ꯃꯥꯒꯤ ꯕꯦꯠꯇꯒ ꯇꯨꯝꯗ꯭ꯔꯦ ꯇꯦꯕꯜꯗꯨꯗ ꯑꯣꯏꯅ ꯐꯝꯅ ꯐꯝꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯁꯥꯗꯨ ꯇꯨꯝꯁꯤꯠ ꯐꯥꯗꯕꯩ ꯉꯥꯎꯔꯤ ꯉꯥꯎꯔꯤꯁꯨ ꯇꯧꯏ ꯕꯦꯠꯔꯨꯝꯗꯒ ꯆꯪꯗꯦ ꯑꯗꯥꯏꯗ ꯃꯥꯅ ꯂꯤꯠꯂꯤꯕ ꯁꯔꯠꯇꯨ ꯂꯧꯊꯣꯛꯑꯒ ꯕꯥꯠꯔꯨꯝꯗ ꯆꯪꯅꯕ ꯇꯧꯔꯤꯉꯩ ꯅꯨꯄꯤ ꯑꯃ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯏꯈꯪ ꯈꯪꯅ ꯁꯠ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯁꯃꯤꯜꯗꯣ ꯃꯥꯁꯨ ꯇꯥꯍꯧꯕꯅ ꯍꯨꯠ ꯂꯩꯊꯣꯛꯑ ꯌꯦꯡꯉꯤ ꯐꯨꯔꯤꯠꯇꯨ ꯁꯠꯂꯤꯁꯤꯜꯂꯤ ꯐꯜꯂꯒ ꯂꯩꯔꯤꯕ ꯃꯁꯝꯗꯨꯁꯨ ꯐꯨꯔꯤꯠ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯊꯣꯡꯗꯨ ꯀꯣꯛ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ ꯑꯦꯔꯣꯟꯅ ꯌꯦꯁ ꯆꯪꯉꯛꯏ ꯑꯦꯔꯣꯟꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯅꯤꯡꯉꯣꯜꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ ꯅꯣꯛꯅꯤꯡꯕ ꯈꯛꯁꯨ ꯅꯠꯇꯦ ꯑꯅꯥꯕ ꯌꯦꯡꯕꯕꯨ ꯑꯁꯨꯛ ꯆꯣꯡꯂꯝ ꯆꯥꯗꯅ ꯌꯦꯡꯕ꯭ꯔꯥ ꯈꯜꯂꯤ ꯑꯦꯔꯣꯟꯁꯨ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯁꯨꯈꯪ ꯈꯪꯗ ꯌꯥꯝ ꯂꯦꯝꯕ ꯁꯥꯏ ꯆꯤꯌꯔꯗꯨꯗ ꯐꯝꯈ꯭ꯔꯒ ꯀꯩ ꯂꯩꯔꯦ ꯀꯩ ꯇꯥꯟꯅꯁꯦꯕ ꯅꯤꯡꯉꯣꯜꯅ ꯆꯦꯗꯣ ꯄꯤꯔꯛꯏ ꯁꯔꯒꯤ ꯔꯨꯝꯗ ꯆꯪꯉꯣꯏ ꯇꯨꯁꯤꯟꯕꯗ ꯈꯣꯡꯁꯦ ꯈꯔ ꯁꯣꯛꯈ꯭ꯔꯦ ꯏꯆꯦ ꯊꯕꯥꯅ ꯌꯥꯅꯤ ꯆꯪꯉꯣꯅ ꯆꯪꯉꯛꯄꯅꯤ ꯑꯦꯔꯣꯟ ꯃꯇꯣꯝꯇ ꯀꯦꯖꯨꯋꯦꯂꯤꯇꯤꯒꯤ ꯗꯣꯛꯇꯔꯗꯨꯕꯨ ꯂꯥꯛꯇ꯭ꯔꯖꯥꯠꯂꯣ ꯑꯩꯒꯤꯗꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯟꯗꯣꯔꯀꯥꯟꯁꯤꯗ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤ ꯃꯥꯅ ꯀ꯭ꯔꯁ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯡꯕꯗꯤ ꯄꯥꯝꯃꯤ ꯉꯥꯛꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯍꯥꯏꯔꯒ ꯔꯦꯁ ꯔꯨꯝꯗ ꯆꯪꯉꯛꯏ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯤꯔꯔꯗꯨꯗ ꯃꯁꯥꯒꯤ ꯐꯤꯕꯝꯗꯣ ꯗꯛ ꯂꯥꯎꯅ ꯆꯣꯡꯊꯣꯛꯑꯝꯕꯗꯨꯗ ꯃꯁꯥꯛꯄꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯨꯔꯦ ꯑꯁ ꯁꯤꯗꯤ ꯀꯩꯅꯣꯍꯦ ꯑꯩꯅ ꯂꯦꯝꯃꯨꯔꯤ ꯈꯨꯂꯦꯝꯗꯨꯒ ꯃꯥꯅ ꯈꯜꯂꯝꯗꯣꯏꯁꯦ ꯃꯁꯛꯁꯤꯒ ꯊꯥꯔꯛꯄ ꯇꯦꯛꯁꯤꯒ ꯌꯥꯝ ꯆꯥꯅꯩ ꯀꯥꯏꯅ ꯈꯜꯂꯝꯗꯣꯏꯅꯤ ꯂꯥꯏꯁꯤꯁꯨ ꯐꯠꯃꯟꯗꯦꯍꯦ ꯖꯨꯠ ꯆꯥꯗꯕ ꯇꯥꯟꯖꯥꯗ ꯀ꯭ꯔꯁꯀ ꯊꯦꯡꯅꯍꯜꯂꯦꯕ ꯇꯧꯔꯤꯁꯦ ꯕ꯭ꯔꯁꯀ ꯁꯠ ꯇꯧꯈ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯑꯒ ꯃꯁꯝꯗꯨꯁꯨ ꯈꯔ ꯁꯦꯝꯃꯒ ꯊꯣꯔꯛꯏ ꯆꯤꯌꯔꯗꯨꯗ ꯐꯝꯈ꯭ꯔꯦ ꯀꯥꯏꯋꯥꯏ ꯁꯣꯛꯏꯅꯣ ꯅꯤꯡꯉꯣꯜꯅ ꯃꯥꯒꯤ ꯈꯨꯕꯣꯝꯗꯣ ꯎꯠꯂꯛꯏ ꯃꯦꯛꯁꯤ ꯑꯃ ꯁꯦꯠꯂꯛꯄꯅ ꯗ꯭ꯔꯦꯁꯇꯣ ꯈꯤꯇꯪ ꯍꯥꯏꯒꯠꯂꯒ ꯁꯣꯛꯂꯤꯕ ꯃꯐꯝꯗꯣ ꯎꯠꯂꯤ ꯁꯤꯗ ꯂꯦꯡꯒꯅꯨ ꯐꯣꯠꯇ꯭ꯔꯁꯨ ꯌꯥꯅꯤꯗ ꯍꯤꯗꯥꯛꯅ ꯑꯣꯏꯁꯤꯟꯕ ꯉꯝꯅꯤ ꯇꯤꯇꯥꯅꯁ ꯑꯃꯗꯤ ꯀꯥꯞꯊꯣꯛꯈꯤꯁꯤꯀꯣ ꯑꯗꯣ ꯀꯃꯥꯏ ꯁꯣꯛꯏꯅꯣ ꯍꯨꯏꯅ ꯇꯥꯟꯅꯔꯛꯄꯗ ꯇꯨꯁꯤꯟꯕ ꯍꯨꯏꯗꯣ ꯅꯪꯅ ꯇꯥꯟꯅꯔꯨꯕꯗꯤ ꯅꯠꯇꯦꯀꯣ ꯅꯤꯡꯉꯣꯜ ꯈꯔ ꯊꯨꯅ ꯅꯠꯇꯦ ꯁꯔ
ꯑꯦꯔꯣꯟꯁꯨ ꯂꯛꯅꯔꯛꯏ ꯁꯛꯇꯨꯗ ꯀꯤꯗꯅ ꯈꯪꯕꯩ ꯇꯥꯟꯅꯔꯛꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯤꯡꯉꯣꯜꯁꯨ ꯐꯥꯒꯤꯅꯤ ꯈꯪꯅ ꯈꯪꯅ ꯁꯥꯎꯅꯤꯡꯉꯛꯏ ꯇꯤꯇꯥꯅꯁꯀꯨꯝꯕꯁꯤꯗꯤ ꯍꯤꯗꯥꯛ ꯋꯥꯠꯇꯅ ꯊꯝꯕꯅ ꯍꯤꯗꯥꯛ ꯍꯥꯞꯄ ꯐ꯭ꯔꯤꯖꯇꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯁꯤꯔꯤꯟꯁꯇꯨꯗ ꯍꯤꯗꯥꯛꯇꯣ ꯆꯤꯡꯈꯠꯂꯒ ꯄꯥꯝꯕꯣꯝ ꯅꯥꯝꯃꯗ ꯀꯥꯞꯄꯤꯔꯝꯃꯤ ꯑꯗꯩ ꯑꯃꯨꯛ ꯍꯤꯗꯥꯛ ꯈꯔ ꯏꯕꯤꯔꯒ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯕꯥ ꯆꯪꯂꯛꯏ ꯁꯥꯔ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯆꯪꯉꯛꯑꯝꯕ꯭ꯔꯣ ꯑꯩꯅ ꯕ꯭ꯔꯁ ꯐꯥꯎ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯔꯨꯝꯗ ꯆꯪꯉꯛꯏ ꯑꯦꯇꯦꯟꯗꯦꯟ ꯕꯣꯔꯤꯁꯇꯣ ꯃꯥꯒꯤ ꯃꯆꯦꯅꯤ ꯑꯗꯨꯗ ꯀꯦꯖꯨꯋꯦꯂꯤꯇꯤ ꯗꯣꯛꯇꯔꯗꯣ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯗꯨꯒꯤ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯅ ꯊꯥꯖꯤꯟꯈꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯨꯅ ꯍꯥꯏꯈꯤꯕꯅꯦ ꯁꯥꯔ ꯍꯣꯏ ꯍꯥꯏꯔꯛꯑꯦ ꯏꯆꯦ ꯊꯕꯥꯅ ꯆꯪꯉꯨꯅ ꯆꯪꯉꯛꯄꯅꯦꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯐꯔꯦ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯏꯆꯦ ꯊꯕꯥ ꯌꯨꯝꯗ ꯉꯥꯛꯇꯪ ꯇꯨꯝꯃꯨꯈꯤꯒꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯌꯨꯝ ꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯉꯧꯕ ꯃꯆꯨꯅ ꯄꯥꯛ ꯁꯟꯅ ꯁꯥꯠꯂꯤꯕ ꯂꯩꯀꯣꯜꯅꯤ ꯂꯥꯞꯅ ꯇꯥꯝꯅ ꯌꯦꯡꯕꯗ ꯑꯔꯣꯏꯕ ꯃꯁꯛ ꯃꯐꯝ ꯎꯒꯦ ꯉꯝꯗꯦ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯈꯠꯄꯗ ꯑꯇꯤꯌꯥ ꯃꯥꯒꯤ ꯁꯛꯇꯝꯗꯁꯨ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯂꯩ ꯃꯀꯨꯞ ꯃꯀꯨꯞ ꯁꯥꯠꯄꯒꯨꯝ ꯍꯤꯒꯣꯛ ꯃꯆꯨ ꯃꯔꯛꯇ ꯄꯥꯛ ꯁꯟꯅ ꯆꯥꯏꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯃꯍꯥꯛꯁꯨ ꯂꯥꯞꯅ ꯎꯏ ꯃꯌꯨꯝ ꯆꯪꯂꯒꯦ ꯍꯥꯏꯔꯤ ꯃꯥꯜꯂꯤ ꯀꯧꯕ ꯂꯥꯝꯕꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯝ ꯂꯣꯏꯔꯦ ꯈꯥꯝꯂꯛꯂꯅꯨ ꯃꯇꯥꯒꯨꯝ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯤ ꯏꯉꯥꯎ ꯉꯥꯎꯏ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯕꯒꯤ ꯁꯛꯇꯝꯗꯣ ꯂꯩꯃꯥꯏꯗꯅ ꯂꯩꯔꯥꯡꯁꯤꯡꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯟꯗꯕ ꯑꯗꯨꯒ ꯑꯇꯤꯌꯥ ꯃꯊꯛꯇꯅ ꯂꯩꯆꯤꯜꯅ ꯀꯥꯏꯍꯧꯕꯅꯤ ꯃꯍꯧꯁꯥ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯐꯅꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯃꯤꯠ ꯊꯟꯕꯗꯤ ꯋꯥꯠꯄꯒꯨꯝ ꯃꯥꯅ ꯌꯦꯡꯂꯤꯕꯗꯣ ꯀꯅꯥ ꯑꯃꯗꯤ ꯎꯗ꯭ꯔꯤ ꯃꯇꯥꯒꯨꯝ ꯃꯉꯛꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯤ ꯌꯦꯡꯂꯛꯄꯅ ꯊꯤꯔꯛꯄꯅ ꯎꯔꯦ ꯂꯦꯞꯂꯤꯕꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯄꯗ ꯑꯣꯟꯊꯣꯔꯛꯏ ꯁꯦꯂꯨꯡꯕ ꯅꯪ ꯉꯁꯥꯏꯗꯤ ꯀꯥꯏ ꯆꯠꯂꯨꯏ ꯐꯤꯔꯦꯞꯄꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯪ ꯊꯤꯔꯨꯔꯤꯅꯤ ꯃꯆꯥꯏꯕꯦꯝꯃ ꯉꯁꯥꯏꯗꯩ ꯀꯣꯏꯊꯤ ꯊꯤꯔꯨꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯁꯨ ꯅꯪ ꯊꯤꯔꯝꯃꯤꯅꯤ ꯍꯧꯒꯠꯂꯣ ꯅꯪ ꯑꯩꯅ ꯂꯩꯔꯤꯁꯤꯗꯤ ꯃꯪꯂꯥꯟꯅꯤ ꯇꯥꯏꯕꯪꯗ ꯑꯣꯏꯅ ꯆꯠꯁꯤ ꯑꯩꯗꯤ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯃꯪꯂꯥꯟꯁꯤꯗ ꯂꯩꯍꯧꯔꯒꯦ ꯁꯤꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯌꯦꯛꯅꯕ ꯂꯩꯇꯕ ꯃꯐꯝ ꯈꯛ ꯅꯠꯇꯦ ꯌꯦꯛꯅꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯤꯠꯈꯠꯂ ꯍꯤꯡꯕ ꯉꯝꯕꯗꯣ ꯅꯪ ꯄꯥꯝꯗ꯭ꯔꯥ ꯁꯛꯂꯣꯟ ꯃꯈꯜ ꯃꯈꯜ ꯂꯧꯗꯨꯅ ꯍꯤꯡꯂꯛꯄꯅꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃꯃꯨꯛ ꯂꯧꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯃꯐꯝꯗꯨꯗ ꯆꯠꯂꯔꯣꯏ ꯑꯩꯍꯥꯛ ꯈꯛꯇꯅ ꯑꯩꯒꯤꯗꯤ ꯏꯁꯥ ꯂꯩꯔꯤ ꯍꯥꯏꯕꯗ ꯆꯥꯎꯊꯣꯛꯆꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯈꯨꯠꯁꯤ ꯇꯤꯡꯊꯣꯔꯛꯂꯗꯤ ꯅꯪ ꯇꯥꯏꯕꯪꯁꯤꯗ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯕ ꯉꯝꯗꯕꯗꯨꯗꯤ ꯈꯪꯗꯦ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯒꯅꯤ ꯐꯤꯔꯦꯞꯄ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯁꯝꯃꯛꯑꯣ ꯍꯥꯏꯅ ꯃꯤꯠꯌꯦꯡꯅ ꯏꯪꯒꯤꯠ ꯄꯤꯔꯛꯄꯒ ꯇꯥꯝꯅꯥꯁꯨ ꯇꯞꯅ ꯇꯞꯅ ꯃꯈꯨꯠꯇꯣ ꯁꯝꯈꯤ ꯃꯤꯀꯞ ꯈꯪꯇꯣꯛꯊꯣꯔꯛꯏ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯑꯣꯛꯁꯤꯖꯦꯟꯗꯨ ꯁꯠꯇꯣꯛꯑꯒ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗꯣ ꯆꯦꯛ ꯇꯧꯕꯤꯔꯝꯕ ꯅꯔꯁꯇꯣ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯐꯤꯔꯦꯞꯄꯁꯨ ꯈꯤꯇꯪ ꯍꯔꯥꯎꯏ ꯑꯅꯥꯕꯅ ꯋꯥꯈꯜ ꯂꯥꯛꯄꯗꯣ ꯐꯃꯨꯡꯗꯩ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯇꯥꯞ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯅꯨꯄꯥꯗꯨꯗ ꯅꯔꯁꯇꯨꯁꯨ ꯈꯥꯝꯕ ꯆꯪꯕ ꯉꯝꯗꯦ ꯐꯤꯔꯦꯞꯄꯁꯨ ꯃꯃꯤꯠ ꯐꯥꯎ ꯈꯞꯈꯤꯗ꯭ꯔꯦ ꯁꯣꯔ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇꯪ ꯊꯤꯡꯉꯒ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯐꯤꯔꯦꯞꯄꯅ ꯂꯦꯡꯕꯥꯜꯗ ꯄꯥꯏꯔꯒ ꯏꯟꯊꯣꯔꯛꯏ ꯃꯤꯁ ꯇꯥꯝꯅꯥ ꯌꯨ ꯑꯥꯔ ꯐꯥꯏꯅꯦꯂꯤ ꯑꯋꯦꯛ ꯐ꯭ꯔꯣꯝ ꯀꯣꯃꯥ ꯇꯥꯝꯅꯥꯅ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯂꯥꯎ ꯊꯥꯖꯤꯜꯂꯒ ꯃꯖꯥꯏꯕꯦꯝꯃ ꯀꯧꯋꯣ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯈꯪꯉꯔꯣꯏ ꯃꯇꯥꯒꯨꯝ ꯑꯩ ꯁꯤꯊꯔꯤ ꯑꯣꯏꯔꯝꯅꯤ ꯐꯤꯔꯦꯞꯄ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯉꯥꯏꯍꯥꯛꯈꯩ ꯋꯥꯈꯜ ꯃꯥꯡꯉꯒ ꯂꯩꯔꯨꯕꯗꯩ ꯉꯁꯤꯗꯤ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯕꯅꯤ ꯃꯖꯥꯏꯕꯦꯝꯃ ꯑꯗꯣ ꯁꯦꯂꯨꯡꯕ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯌꯥꯕꯤꯔꯒꯦ ꯐꯤꯔꯦꯞꯄ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯀꯦ ꯅꯪ ꯌꯥꯔꯛꯑꯣ ꯑꯗꯨꯁꯨ ꯈꯨꯝꯗꯦ ꯅꯨꯄꯥꯁꯦ ꯇꯥꯝꯅꯥꯅ ꯑꯃꯨꯛꯁꯨ ꯅꯆꯤꯟ ꯄꯥꯜꯂꯤꯗꯣ ꯋꯥ ꯉꯥꯡꯅꯕꯅꯤ ꯁꯦꯂꯨꯡꯕ ꯑꯩꯅ ꯃꯖꯥꯏꯕꯦꯝꯃ ꯅꯨꯡꯁꯤꯗꯦꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈ꯭ꯔꯒꯦ ꯇꯥꯝꯅꯥ ꯃꯃꯥꯏ ꯁꯣꯛꯑꯒ ꯑꯁ ꯑꯗꯨꯏ ꯈꯨꯅꯨꯡꯁꯤꯗꯣ ꯅꯠꯇꯦꯃꯤ ꯀꯣꯏꯅꯕꯗꯣ ꯅꯪꯅꯒ ꯑꯩ ꯊꯥꯡꯉꯒ ꯍꯨꯔꯨ ꯍꯨꯔꯨꯒ ꯎꯪꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯅꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯖꯨꯠ ꯆꯥꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯦ ꯈꯪꯕꯒꯤ ꯐꯤꯔꯦꯞꯄꯅ ꯃꯖꯥꯏꯕꯦꯝꯃ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨꯅꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯑꯩ ꯀꯣꯏꯌꯨ ꯍꯥꯏꯕꯁꯦ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯐꯤꯔꯦꯞꯄ ꯈꯨꯝꯃꯛꯇ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯃꯥꯒꯤ ꯀꯅꯤꯡ ꯆꯨꯕꯗ ꯍꯧꯔꯛꯏ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯗꯣꯂꯥꯟꯁꯤꯗꯒꯤ ꯆꯣꯡꯊꯔꯒ ꯁꯤꯔꯅꯤ ꯉꯥꯎꯗꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯗꯤ ꯉꯥꯎꯗꯕ ꯐꯤꯕꯝ ꯑꯝꯇ ꯇꯧꯔꯛꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯤꯔꯨꯔꯅꯤ ꯍꯥꯏꯔꯒ ꯃꯊꯛꯇ ꯒ꯭ꯔꯣꯡꯒ꯭ꯔꯣꯡ ꯆꯪꯈꯠꯈ꯭ꯔꯦ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯅꯔꯁꯇꯨꯁꯨ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯂꯒ ꯇꯥꯝꯅꯥꯁꯨ ꯀꯟꯅ ꯍꯦꯛꯇ ꯆꯦꯜꯂꯤ ꯌꯥꯡꯅꯁꯨ ꯑꯝꯇ ꯇꯥꯟꯅꯔꯛꯇꯦ ꯗꯣꯂꯥꯟꯗꯩ ꯆꯣꯡꯊꯔꯗꯤ ꯑꯩ ꯁꯣꯏ ꯁꯤꯔꯅꯤ ꯇꯞꯅ ꯆꯦꯟꯒꯦ ꯑꯗꯨꯒ ꯃꯥꯏ ꯐꯥꯖꯔꯛꯁꯅꯤ ꯍꯥꯏꯔꯒ ꯈꯔ ꯇꯞꯊꯔꯛꯂꯒ ꯆꯦꯟꯕ ꯍꯧꯔꯦ ꯃꯇꯨꯡ ꯍꯜꯂꯒ ꯌꯦꯡꯉꯛꯄꯗ ꯐꯤꯔꯦꯞꯄꯁꯨ ꯅꯔꯁꯇꯨꯁꯨ
ꯃꯈꯣꯏꯅꯤꯅ ꯇꯥꯟꯅꯔꯛꯑꯁꯨ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯉꯝꯗꯦ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯐꯥꯔꯨꯗꯦ ꯊꯩꯗꯨꯅ ꯂꯩꯍꯧꯔꯒ ꯉꯛꯅ ꯌꯦꯡꯅꯍꯧꯏ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯁꯤꯔꯨꯒꯦ ꯍꯥꯏꯔꯝꯃꯒ ꯆꯦꯜꯂꯛꯄ ꯁꯤꯅꯤꯡꯗꯕ ꯅꯨꯄꯤꯁꯦ ꯆꯞ ꯂꯦꯞꯄꯤ ꯁꯥꯎꯅ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯗꯨꯅ ꯆꯩꯔꯛꯏ ꯊꯣꯔꯥꯏ ꯃꯆꯥ ꯁꯥ ꯇꯥꯟꯅꯔꯛꯄꯕꯨ ꯑꯗꯨ ꯌꯥꯝ ꯇꯞꯅ ꯇꯥꯟꯅꯔꯛꯑꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯐꯥꯎ ꯐꯪꯉꯔꯣꯏꯌꯦ ꯑꯗꯨꯏ ꯈꯨꯇꯥꯟꯅꯗꯨꯅꯗꯤ ꯅꯣꯏ ꯅꯄꯥ ꯑꯃꯨꯛ ꯐꯪꯒꯅꯤ